News TV meeting tabi usang nomaiting kondisyon taram okjari maraki pau miyam da bizari. Thakshi khasi yaudna chawkhat pakhunai ama purak pangamloi haina Chief Minister Nongthobam Birena phongdokre. Ngasi Imphal West ki manung channa leiba changangai de leiba Harvard School gi Silver Jubilee Celebration thoronga mai lene na wapamasi en Birena thobe mi thungnengi World Period na phongdokibani. Thoramaduda Akhanaba Mithung Oina Education Minister Thongnawjam Basanta Pachoy Sigi MLA Sapam Keva Moirang Sigi MLA Thongam Santi Galunina Harvard School Principal Dr. Konjengbam Nabachandra Tharamapu and Sarokyaki Tharamaduga Mailenina Neat Amadi G Parikyada Mai Pak Laba Mahiro Kunmatoy Amadi School Sigi Student Award Oina Mahiroi taruk tasu certificate amari sel gi manapit na ikai kumna bus utki NB na makha taradna thakshi khasi yaurubadi masa mathanta chawkhat bagi lambi da lakna nungai phaba khunai ama oirak pangamgani lengak na paikhat liba tongan ba thabak thorom singda mahiroi singi su achoba saruk yauri mahiroi singi syllabus ta state ki oiba regional gamari lengnaba singhap naba education syllabus committee ama semna namdamasta kanglup kaya leibage Kadilon ngangi kadai dagi haurak pano haiba thigatna laik tambada haplagani education nasina khunai amagi tungi lambi oigadawri bani haujik leiriba mirol nasina aranba sing adu semdok haudrabadi tungi mirol da suba kaya lakani lamdam masita kanglu kuntra mari recognize tawri masina taba mapaldagi changnak paseng laushinba yaroi maduna khunai asibo muthan khiba yabagi machak am oirakani Haujik thok libaira ngasi wakal tahaudabadagi thokibani maru oina mitok amadi drug lalonba singna irang ngasi thokhanbani maramasna border fencing ngasi yamna mathau tai haike nakalamromda Mizoram Chief Minister gi matangda paumi singna hangbada CM na pakhum piraduna personal comment di piningdi adubo India gi apunbagi saktamdi kanamatana thugaiba ngamloi India si achoba lebak amani India amadi Manipur gi apunbagi saktamgi damak Lengas nadum lepna leiri ngarang kuki militant singna kautruk amadi ithaida nomi kapsi lakibadu khudakta security force singna chapchana khud handuna pakumpi ki lunina lenga ki lusing basing reshuffle tawbagi wapam leibra hangbada kumjali singni tarata etagi adumak minister reshuffle tawraga lakli haike Koi mateng pangna boleh di leisi, ketemu pun koi mateng pang jadi. Apa kerja kamjarga? Adanya. Awal pada disiplin. Taksi kasih jauh tu bos sama sama tanah lima lepas desa pertama. Disiplin sepaik lagi hendak. Ki instrument discipline and healthy. Taksi kasih lagi lepas nasa no perba you can acid everything. Thank you. Jai Hind. Kulai pai bamasakhang the muisina siagi dimang mai lenina Irelbung Government High School ki headmaster Nongthombam nilakamol furam le thaudo singa si ayuk pung 8:45 tabada Irelbung police na konba bamun kampo makhalekai da leiba Irelbung High School da thokibani sakangdaba singna furam liba headmaster Nongthombam nilakamol chai humpu sure thaudo aduga mai lenina school adugi oja amana phongdorakpada ngasi ayuk masakangdaba mioi ani laklaga headmaster asibo yotaina kallaga furam bani hairi thaudo aduda soklaba headmaster Jennings Hospital da pukatna laikanaki asigumba thawng asi mahi masing tamgadawri school singda makhatana tawbinganu tungi yumi oirakadawriba mahairoi amadi oja singda ka henba demand tawshinduna aki akhang pirakpana mahairoi sing amadi oja sing ningthina school ka bangamdabagi film amada lakli haina safongdoki Dokse amuk hana su tho tum da su base koi gi akoi da lai biri bai jini now sing na su to birak ta na ma koi ai headmaster da smaina koi headmaster na head koi oza sing da koi wa hairak pa da di ko pesa gi demand ma la e hai ado pesa se exact akoi de koi
ꯆꯥꯎꯗꯅꯗꯤ ꯈꯪꯖꯗ꯭ꯔꯤ ꯑꯗꯣ ꯏꯁꯥꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯔꯝꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯗꯤ ꯈꯜꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯠꯇꯗꯤ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯁꯥꯔ ꯍꯦꯠꯁꯤꯗ ꯑꯇꯣꯞꯄ ꯑꯟꯅꯣꯟ ꯄꯔꯁꯟ ꯑꯃꯅ ꯂꯥꯛꯑꯒ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤ ꯃꯔꯝꯁꯦ ꯁꯤ ꯅꯠꯇꯅꯗꯤ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥꯅꯗꯤ ꯈꯟꯖꯩ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯤꯗꯔ ꯌꯨꯠ ꯂꯤꯗꯔ ꯆꯔꯆ ꯂꯤꯗꯔ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡꯒꯤ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ ꯄ꯭ꯔꯤꯚꯦꯟꯁꯟꯒꯤ ꯃꯇꯥꯡꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯅꯤꯔꯚꯅꯥ ꯐꯥꯎꯟꯗꯦꯁꯟ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯐꯣꯔ ꯒꯔꯜꯁꯅ ꯁꯤꯟꯗꯨꯅ ꯒꯥꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯣꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯁ꯭ꯅꯦꯍꯥ ꯚꯕꯟ IRCAꯒꯤ ꯄ꯭ꯔꯣꯖꯦꯛ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯊ꯭ꯋꯥꯟꯁꯤꯟꯂꯣꯡ ꯀꯥꯃꯩ ꯗꯤꯚꯥꯏꯟ ꯂꯥꯏꯠ IRCAꯒꯤ ꯄ꯭ꯔꯣꯖꯦꯛ ꯀꯣꯑꯣꯔꯗꯤꯅꯦꯇꯔ KS ꯕꯁꯟꯇ SLCA ꯃꯅꯤꯄꯨꯔꯒꯤ ꯐꯤꯜड ꯑꯣꯐꯤꯁꯔ M ꯔꯟꯖꯤꯠ ꯀꯨꯃꯥꯔ ꯑꯃꯗꯤ ꯅꯤꯔꯚꯅꯥ ꯐꯥꯎꯟꯗꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯣꯕꯅꯥ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯑꯇꯣꯞꯄ ꯃꯤꯇꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯤꯔꯚꯅꯥ ꯐꯥꯎꯟꯗꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯣꯕꯅꯥ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯐꯣꯡꯗꯣꯔꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯅꯤꯁꯥ ꯆꯥꯕꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯌꯨꯠꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯍꯦꯟꯕ ꯊꯧꯗꯥꯡ ꯀꯔꯝꯅ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯄꯥꯟꯗꯝꯗ ꯉꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯨꯞꯈꯤꯒꯗꯧꯔꯤꯕ ꯑꯁꯤꯗꯒꯤ ꯀꯟꯗꯨꯅ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ इनखलैबा नुपा मचासिंग अदो हुजिकति नुपा मचा खतंग हायररोय नुपी मचा मयाम सिसु अखोगी ड्रग की चेंगथिंग सिदा ड्रग की केनो से जो वेब से सुम नोंग नोंगी एनगल्फ तोरपा अला कोइना अर्ली प्रिवेंशन दुगी गोल दुदा अगांग सिंगसिदा अखोइना ड्रग तगी कमाइना लापना लेगनी एंड देन लोकल की लीडर्स मैम नसु अगांग सिंगसिदा कमाइना अखोइ लेकाई लेकाई अगांग सिंगसे ड्रग तगी नांथोगा लापना थमगदगी हाइबदुगी पुन्ना होलिस्टिक ओइबा अप्रोच अमगी मखादा चंगसलकपा प्रोग्राम ꯆꯍꯤ ꯀꯨꯟꯅꯤꯊꯣꯏ ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯥꯂꯦꯝꯗ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯃꯤꯡꯆꯠ ꯄꯨꯔꯛꯈ꯭ꯔꯕ ꯂꯨꯀꯥꯅꯟ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯉꯁꯤꯗꯤ ꯋꯥꯔꯜꯗ ꯋꯥꯏꯗ ꯕ꯭ꯔꯥꯟ ꯑꯣꯏꯔꯤꯕ ꯃꯤꯁꯇꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯐꯝ ꯍꯥꯞꯈ꯭ꯔꯦ ꯃꯍꯥꯛꯅ ꯕ꯭ꯔꯥꯟ ꯑꯁꯤꯗ ꯍꯦꯛ ꯁꯔꯨꯛ ꯌꯥꯕꯒ ꯀꯟꯇ꯭ꯔꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯗ ꯑꯦꯛꯁꯄꯥꯟꯁꯟ ꯑꯃꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯍꯟꯗꯨꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯤꯒꯤ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯄꯨꯔꯛꯅꯕ ꯂꯝꯕꯤꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯈꯣꯡꯖꯦꯜ ꯑꯃ ꯑꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯕꯨ ꯃꯥꯏꯄꯨꯅꯗꯨꯅ ꯆꯠꯂꯤ ꯂꯨꯀꯥꯅꯟꯅ ꯂꯝꯖꯤꯡꯂꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯁꯤꯕꯨ ꯒꯚꯔꯟꯃꯦꯟꯠꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯗꯨꯅ ꯋꯥꯔꯜꯗ ꯋꯥꯏꯗ ꯏꯚꯦꯟꯠ ꯑꯃ ꯑꯣꯏꯅ ꯔꯤꯀꯣꯒꯅꯥꯏꯖ ꯑꯣꯏꯍꯜꯂꯤ ꯄꯤꯛꯈ꯭ꯔꯕ ꯃꯤꯁꯇꯔ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯣꯏꯕ ꯐꯪꯖꯕ ꯑꯁꯤ ꯍꯧꯒꯠꯂꯛꯂꯤꯕ ꯃꯣꯗꯦꯂꯤꯡ ꯑꯃꯗꯤ ꯄꯦꯖꯦꯟꯇ꯭ꯔꯤꯕꯨ ꯄꯥꯝꯖꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯑꯆꯧꯕ ꯏꯊꯤꯜ ꯑꯃ ꯄꯤꯕ ꯉꯝꯒꯅꯤ ꯊꯥꯖꯩ ꯂꯝꯖꯤꯡ ꯂꯝꯇꯥꯛꯆꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯆꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯈꯥ ꯇꯥꯅ ꯂꯨꯀꯥꯅꯟꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯣꯗꯦꯂꯤꯡ ꯑꯃꯗꯤ ꯄꯦꯖꯦꯟꯇ꯭ꯔꯤꯕꯨ ꯄꯥꯝꯖꯕꯁꯤꯡꯕꯨꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯑꯃꯗꯤ ꯑꯦꯀꯥꯗꯃꯤ ꯄꯨꯔꯛꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ ꯃꯍꯥꯛꯅ ꯂꯝꯖꯤꯡꯕꯁꯤꯗ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 18 ꯑꯃꯗꯤ 19ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯒꯨꯅꯨ ꯁꯦꯔꯣ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯄꯠ ꯑꯃꯗꯤ ꯇꯥꯡꯖꯦꯡꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯁꯨꯒꯨꯅꯨ ꯆꯨꯔꯆꯥꯟꯄꯨꯔ ꯂꯝꯕꯤꯒꯤ ꯃꯅꯤꯄꯨꯔ ꯇꯨꯔꯦꯜ ꯃꯊꯛꯇ ꯂꯩꯕ ꯐꯤꯕꯝ ꯁꯣꯛꯂꯕ ꯕꯦꯂꯤ ꯕ꯭ꯔꯤꯖ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯖꯤꯟꯅꯕ PWDꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯄꯠ ꯑꯃꯗꯤ ꯇꯥꯡꯖꯦꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯂꯩꯉꯥꯛꯅ ꯂꯧꯈꯠꯄ ꯊꯕꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯈꯨꯜ ꯑꯅꯤ ꯑꯁꯤꯕꯨ ꯆꯪꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯊꯣꯡ ꯅꯧꯅ ꯁꯦꯝꯖꯤꯟꯅꯕ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯡꯊꯤꯜ PWD ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ AE ꯁꯔꯥꯝ ꯑꯅꯤꯜ ꯀꯨꯝꯕꯤ ꯑꯁꯤꯒꯤ MLA S ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯒꯤ PA S ꯍꯦꯔꯣꯖꯤꯠ ꯋꯥꯡꯉꯨ ꯕꯣꯔꯥꯌꯥꯡꯕꯤ GPꯒꯤ ꯄ꯭ꯔꯙꯥꯟ ꯔꯣꯃꯦꯁ ꯊꯤꯌꯥꯝ SDPO Sugnu Suresh Anthony amadi BSF 131 Battalion CO yauna apunba team amana chathakibani Chief Minister N Biren amadi kumbi SC gi MLA S Premchandra gi miteng makhada lakhiba
ꯈꯣꯡꯆꯠ ꯑꯗꯨꯗ PWꯒꯤ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯖꯤꯟꯕ ꯍꯧꯅꯕ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯊꯣꯡ ꯑꯗꯨꯒꯤ ꯄꯥꯛ ꯆꯥꯎꯕ ꯑꯃꯗꯤ ꯊꯣꯡꯒꯤ ꯀꯔꯝꯕ ꯄꯥꯔꯠꯁꯤꯡ ꯅꯧꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯊꯧ ꯇꯥꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯁꯤꯟꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯂꯩꯔꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯄꯠ ꯑꯃꯗꯤ ꯇꯥꯡꯖꯦꯡ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟꯕ ꯀꯨꯀꯤ ꯈꯨꯜꯁꯤꯡꯅ ꯀꯣꯏꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 23 ꯑꯃꯗꯤ 19ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯩ ꯊꯥꯔꯝꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯈꯨꯜ ꯑꯅꯤ ꯑꯁꯤꯗ ꯈꯨꯟꯖꯥꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯆꯪꯕ ꯉꯝꯗꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯣꯏꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯂꯥꯎꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯂꯩꯉꯥꯛꯅ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯁꯦꯝꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯛꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯖꯤꯟꯕ ꯂꯣꯏꯔꯕꯗꯤ ꯈꯨꯜ ꯑꯅꯤ ꯑꯁꯤꯗ ꯃꯩꯇꯩꯁꯤꯡꯅ ꯅꯧꯅ ꯈꯨꯟꯗꯥꯕ ꯌꯥꯕꯒꯤ ꯃꯊꯛꯇ ꯀꯨꯀꯤꯁꯤꯡꯅ ꯁꯨꯒꯅꯨ ꯇꯝꯅ ꯇꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯝꯕ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯊꯤꯡꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅꯁꯨ ꯄꯥꯅꯔꯤꯕꯅꯤ꯫ ꯃꯔꯛꯀꯤ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ꯫